India the election Pangthokadoure state khara Election Commission of India (ECI) gi maikai dagi Special Intensive Revision (S.I.R) haina sukhangnaba thabak asi pangthokraba matungda hairiba thabak asi pangthoktriba India gi Manipur yauna state apunba 18 amasung Union Territory mangada lakliba April thadagi S.I.R asi pangthoknabagi damakta state amasung Union Territory singi Chief Election Officer singda ECI gi maikai dagi aiba cherol sing pisinduna khanghankhiba laikhre. Election Commission of India (ECI) gi pautak amagi matung inna April thadagi hauraduna S.I.R asi pangthoknabagi damakta thaurang taunaba khanghankhiba state amasung Union Territory singadugi manungda Manipur, Andhra Pradesh, Arunachal Pradesh, Chandigarh, Dadra and Nagar Haveli and Daman and Diu, Haryana, Himachal Pradesh, Jammu and Kashmir, Jharkhand, Karnataka, Ladakh, Maharashtra, Meghalaya, Mizoram, Nagaland, Delhi, Odisha, Punjab, Sikkim, Tripura, Telangana, amasung Uttarakhand yauri. Election Commission of India (ECI) gi aiba serol aduda state amasung Union Territory punna kunithoi gi Chief Electoral Officer singda S.I.R pangthoknabagi damakta mathau taba thaurang sing adu mapung phana yariba makai athuba matamda laukhatnaba khanghankhibani. Chief Electoral Officer (CEO) singna laukhatkadaba thaurang sing adugi manungda ingkumja 2002 dagi 2004 faubagi Electoral roll ka loinana leirakliba state amasung Union Territory singi voter singi mapping sing yauri. Aduga S.I.R asi state natragana Union Territory aduda karamba matamda ikon konna pangthokhibage haibagi wahangsu hangkhibaga iroinana S.I.R asi mai pakna pangthoknabagi damakta Booth Level Officer (BLO) singi oiba training pinabasu khangalakhiwa laikhi. Panbe yabadi laibak asigi oina mamangda Assembly election asi pangthoklamdaida Bihar da ihan hanna mamang sahigi 2025 da S.I.R asi pangthokhibani. Bihar gi matungda ECI na October gi tang 18 2025 da pikhiba order amada S.I.R asigi ani suba phase ki thabak sing asi Kerala, Tamil Nadu, West Bengal, Gujarat, Uttar Pradesh, Puducherry, Andaman and Nicobar Islands, Chhattisgarh, Goa, Lakshadweep, Madhya Pradesh amasung Rajasthan da pangthokani haikhiba asini. Amaramdasu ikui-kuidana State Assembly election pangthoknabagi damakta Semjariba Assam hairiba state ki oinadi state aduda S.I.R asi pangthokbagi mahutta Assam da sana halakhiba National Register of Citizens (NRC) asi mapung phadribana Special Revision oina pangthoknabagi damakta thaurang oina lakholakpa asini. Aduga Election Commission of India (ECI) gi maikai dagishu mamang sahigi June thada laibak asigi state amasung Union Territory khudimakta S.I.R asi pangthoklagani haina lauthokhibaga iroinana July gi tang 5 2025 tana thabak asigi damakta state amasung Union Territory khudimakna pre-revision exercise ki thabak haunabasu khangankhibasu laikhrabani. Aduga masigi hiramasigi matangda Manipur gi oinadi Government of India na hojik Census 2027 da pangthokani haiduna masigi thaurang sing asi lakholakpada Campaign for Just and Fair Delimitation gi maikai dagisu Manipur da census asi pangthoktrigai gi mangoinana mitop sing asi masak khangdokadabani haibagi akanba wafam sing phongdotlaga lakli. Miyamna voter list haina khangnariba asi Electoral roll ni. Electoral roll gi matiengna mikhal phajana pangthokadoure bani masigi maramdi Electoral roll na voter list ta yauriba miyoi singadu makhogi maming sing asi vote hadaba yaraba India gi citizen ngaktani vote hadaba yaraba miyoi kaya ama leiba taragasu Electoral roll da maming yaudaba taragadi vote hadaba yadre masigi ayaba adu pidre. Masi India gi democracy asibu henna mapangal asi kangkhatna bagi damakta Election Commission of India (ECI) na thoburel oina Electoral roll voter list asibu henna phajaba amadi achumba Electoral roll ama oihanna bagi damakta matam gi matung inna update tawduna amuk hana yengshinduna revision chatharaga vote hadaba yaraba miyoi khudimak aduga iroinana sikhraba mayum hongkhraba voter sing amadi duplicate voter sing asi sab manaba voter gi maming asi yauba taragadi kakthatpa lauthokpaga iroinana maming yumnak amadi sahi lanba kaya amagi asum aran sing asi semdokpagi thabak asi su yauna paikhatli. Ngasi mak praja aikhoida vote hadaba yahaliba voter list asi laibak asigi oina
Election Commission of India (ECI) na lusing purel oiduna yathang tawtharaduna state sing asida leiriba state chief electoral officer sing aduna makhoi gi makhada leiriba district election officer deputy commissioner sing amadi electoral registration officer oiriba sub divisional officer sing aduna thaubu oiraga hairiba masigi voter listing asi siamlibani adoga masigi thabak thoram sing asi pangthoklamdaida Election Commission of India (ECI) na sakhanglaba national political parties sing amadi state regional political parties sing asibu yauhanduna meeting kaya ama pangthoktuna wari kaya ama khana nei electoral roll revision asi aikhoina hojik phawbagi oina makhal mari thokna khaidoi ahan bagi asina annual summary revision of electoral roll ani subasigina special revision of electoral roll ahum subasina special intensive revision of electoral roll aduga mari subasina partly intensive and partly summary haibadi assembly kendra kharana intensive revision aduga khara mana normal revision oina chathaba aduni summary revision of electoral roll asidi sahi gi oina routine manner amada pangthokpa oibana maram oiraga masibu annual summary revision of electoral roll haina su khangnei karigumba election ama pangthoklam daida haibadi election maya and pangthokpa updating of electoral roll asisu special revision of electoral roll oina satli aduga amana masi karigumba intensive revision of electoral roll oina chathaba taragadi voter list ikhatiba enumerator booth level officer sing aduna yumthong kuding changduna verification tawrba matungda electoral card format amada imung aduda leiba vote hadaba yaraba mioi singi voter singi maming asi pankhatli aduga masigi verification gi thabak ase sathaba matamda imung aduda leiriba mioi sing ado saidang laga leiba mioi sing yauribra yaudabra haiba asi khangdoknabagi damakta Election Commission of India (ECI) na piba masak khangdoknaba documents sing khudam oina pallabada pan card pension book PRC birth certificate amadi NRC certificate na singba kaya asi puthokhanduna imung adugi achumba vote thadaba yaraba mioi sing adu khandokani amadi makhoigi maming sing adu ikhatkani aduga masida maming ikhatlaba electoral card asigi copy amasu imung adugi yumburembi leitaba taragadi imung adugi mioi amada sinagani asum tauna laukhatlaba assembly kendra khudimaki oiba voter singi maming asi draft electoral roll oina hana fungani aduga amuksu argument tauningba amadi hapchinnabagi damakta matam piduna complaint sing lakpa makhai adu taraba matungda assembly kendra singi oiba electoral registration officer SDO singna final publication of electoral roll oina fungani masina sahi adu da pangthokadoure parliamentary election natragana state assembly election gi electoral roll voter list oina sijinnagadoribani aduga ningsingba yaba amadi mamang sahi da pangthokiba Bihar state assembly election gi damakta sathakhiba electoral roll sembagi thabak asi special intensive revision of electoral roll oina sathakhi taubadabu special intensive revision of electoral roll chathaba asi election tawramdai mamangda assembly kendra khara natragana parliamentary kendra khara da demographic structure da ahongba khara leiraba hana leijariba voter list adu amuk hanna kupthana yengsinbagi mathau tare khanba taragadi S.I.R chathaba asini maramaduna masina election khuding lakpa asida intensive revision of electoral roll asi chathagadra chatharoidra haiba asidi Election Commission of India (ECI) gi apamada leire panba yabadi haukhiba Lok Sabha gi election mamangda S.I.R asi chathaduna mikhal aduma pangthoki masi karigumba factor kharadagi yenglaga election mamangda S.I.R asi tawbagi maru oiba maramdi masida achumba amadi fajaba voter list ama oihanabagi damakta ECI gi oiba thorang amani matawasum tauna Bihar da tawkhibagumna masigi matung tarakpada election pangthokadoure India gi tongan state sing asida S.I.R asi soidanamaki pangthokani sahi sigi April May adwaida India gi oina state election pangthokadoure state sing adugi manung channa maru oina West Bengal da handakta S.I.R gi matangda wathok chauna thokpa leikre amabu oirabasu independent body ama oiriba Election Commission of India ECI gi thabak thong kaya amada maikai kaya dagi pendabagi mami kaya amatari masi amaromda haiba taragadi Election Commission of India ECI gi member sing asi center da paliba matam gi sarkar na hapa mioi sing ngaktani
मसीमक्तना करिगुम्बा कांदा पालिबा सरकार अदुगी मिसंग चंगबा हाइबसिदी अदुमक थोई मसीगी हिरमसीगी मतांगदा ममांगदा बिहार स्टेट पांगथोखिबा S.I.R गी थवोंग असिना लैबाक वाथोक ओइरकपदगी पार्लियामेंट ओपोजिशन पार्टी न पुखलकपदगी लैबाक वाथोक चाउन ओइरखी मसीगी मरु ओइबा मरम अमा हाइबा तारगदी S.I.R गी थवोंग असि बिहार दा पांगथोक त्रिंगैदा बिहार गी ओइना वोटर ड्राफ्ट की लिस्ट अदुदा लमदम अदुगी ओइना वोटर अपुनबा करोड़ 8 का लाख 14 रोमगी मिंग यावरखिबा अदुदा मसीगी मनुंगदा वोटर लाख 65 गी ममिंगदी वोटर लिस्ट तगी कक्थत्पिख्रे हाइबगी वाहौदगिनी मसी तसेंगना हाइबा तारगदी बिहार हाइरिबा स्टेट असे इलीगल इमिग्रेंट कया अमगी संजफम लौरगा लैरकपा युमथंगनबा लैबाक बांग्लादेश की रिफ्यूजी कया अमना पिक थलकपा अमदी नन लोकल सिंग असिगी मसिंग असि का हेंगलकपा असिना मरम ओइरगा मतम मदुगी स्टेट लैंगाकना लौखलकपा खोंगथांग अमदा इलेक्शन कमीशन ऑफ इंडिया ECI ना अतमनना बिहार दा मियंग थमलगा लौखलकपा खोंगथांग अमनी हाइखी मसीगी मतांग असिदा अखोइना खंजिनबा याबा अमा हाइबा तारगदी ममांगदा बिहार दा पांगथोखिबा S.I.R गी थवोंग अदुना स्टेट अदुगी ओइना वोटर लिस्ट तगी मियोय लाख 65 रोमगी ममिंग असि कखिबा तारगसु करिगुम्बा पथंग सही 2027 दा पांगथोकादोरिबा मणिपुर स्टेट असेंबली की इलेक्शन असिगी ममांगदा बिहार दा तौखिबगुमना S.I.R असि तौबा तारगदी हौजिक लैरिबा वोटर लाख 10 मसिगी वोटर मसिंग असि हेन हेंगलक्तुना अपुनबा स्टेट असिगी वोटर मसिंग असि लाख 10 गी मथक्ता लाखपा याबगी ओइथोकपा चाउना लೈ मसिगी मरु ओइबा मरम अमा हाइबा तारगदी अैखोइगी इरमदम मणिपुर हारिबा स्टेट असे इलीगल इमिग्रेंट mayam अमगी संजफम धर्मशाला ओइरकपा असिनी अमुकसु सिंगी लमदम असोमदा अनौबा खुल कया अमा हेंगलकपगी वाफम लैबता नतना म्यांमार अमदी बांग्लादेश दा थोकपा वाथोक लानथोक कया अमना फॉरेन नेशनल कया अमगी मणिपुर दा संजफम ओइरी सिंगी असेंबली केंद्र अमा ओइरिबा सुरचानपुरना वोटर मसिंग असे 63 तगिना 65 फाउबगी मयादा लैबा असिदा मणिपुर गी ओइना वोटर ख्वाइदगी वांगबा असेंबली केंद्र अमा ओइरकपता नतना महाक हेक थंगनबा लैरिबा असेंबली केंद्र साइकोट असेंबली केंद्र की ओइनसु अपुनबा वोटर मसिंग असे 63 दगिना 65 फाउबगी मया लैदुना ख्वाइदगी वोटर मसिंग वांगबा असेंबली केंद्र सिंगनी अमरोमदा मी कुंगना तारिबा तंपाकी असेंबली केंद्र सिंगजमैना वोटर मसिंग असे 15 गी मयादा लाकपा असिनी मसी तसेंगना हाइबा तारगदी सिंग अमसुंग तंपाकी असेंबली केंद्र सिंगदा वोटर मसिंग यामलिबा मफम सिंग असे कुपना थिजिलुबा तारगदी मितोप फॉरेन नेशनल इलीगल इमिग्रेंट mayam अमना पिक थल्लबा मफम अमा हेक्ता ओइरमगनी मपाल लमदगी अतोपा लेबाक्तगी लोना यादबा मितोप सिंग अदुना फॉरेन नेशनल सिंग अदुना लमदम असिदा खुंदारिबा मसक मानबा फुरुप सिंग अदुना ngak सेंदुना कंखतुना थमलगा मणिपुर असिदा डेमोग्राफिक की ओइबा इम्बैलेंस अमा थोक्तुना खुंदारिबा मिसिंग असिगी मरकता साउना खेनबा अमा लाक्ले हाइना अखंग अहि कया मनसु फोंदोक्लिबा मतमनी इलेक्शन कमीशन ऑफ इंडिया ECI ना इंडिया की डेमोक्रेसी असिबु हेन्ना मपांगल असि कन्नबगिदमक्ता अनौबा थौसिल थौरांग कया अमा लौखतपा तारगसु मितोप की प्रॉब्लम सिंग मायोक्नरिबा मणिपुर गुम्बा स्टेट अमददी मसी कानबगी महुत्ता मांग ताक्लबा कया अमा हेन्ना पुरक्तुना मणिपुरी हारिबा जाति असि फुरुप असिना नोंगमगी खुदी थीब हेलकपा असिनी ngасidi lamdam asida khundaminariba furup sing asigi marakta furup की ओइबा मपांगल असि कंखतनबगिदमक्ता मागी कम्युनिटी की इंटरेस्ट थबक तौनरकपदगी सांग असि का हेलकपदगी वोटर लिस्ट वोटर मसिंगी सांग असे वांखलकप ताबनी इलेक्शन कमीशन की ओइबा आइडिया दा पोलिंग स्टेशन एरिया मनुंग लैबा गवर्नमेंट की एम्प्लॉई अमबु बूथ लेवल ऑफिसर ओइना हापसिना लैकाय नत्रगना खुंगंग अदुगी मरमदा हेना खंगनी मसी अफब अचुंबा खोंगथांग अमा ओइबा तारगसु कुकी की खुलसी की मरकता कुकी एम्प्लॉई नगा खुलसी की मरकता नगा एम्प्लॉई अमा मैतै पांगल खुलसी की मरकता मैतै पांगल की ओइबा एम्प्लॉई अमा थाजिनबा असिना मणिपुर गुम्बा स्टेट अमददी सैथेंग साउना फंगली अदुगा मैतै फुरुप की ओइनदी मैतै अमना तौबदा अमना सिंगथबा यतपा असि कांगबुनी मसी मियामना अदुमक उरबनी मसी अमुक्तंग येंगबियु हौखिबा सही 2023 की मे की तांग अहुम दगी थोरखिबा कम्युनिटी अनि की ओइबा कन्फ्लिक्ट नंगसिदी मणिपुर असिदा कुकी की एरिया दा हाइबदी कुकी ताबा डिस्ट्रिक्ट सिंगदा कुकी ऑफिसर अमदी स्टाफ ngaktangai हौरबनी कुकी की खुलसी की मरकता नगाना चंगदुबसु ngamdre
ꯃꯩꯇꯩꯅꯁꯨ ꯉꯝꯗ꯭ꯔꯦ ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯃꯉꯥꯏ ꯃꯁꯤꯗ ꯀꯅꯥꯅ ꯑꯆꯨꯝ ꯑꯔꯥꯟ ꯑꯁꯤ ꯊꯤꯖꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯋꯥꯍꯪ ꯂꯥꯛꯏ ꯃꯁꯤꯗ ꯃꯈꯥ ꯊꯥꯕꯁꯤꯡ ꯑꯗꯨꯅ ꯄꯤꯈꯠꯂꯛꯄ ꯔꯤꯄꯣꯔꯠ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅꯁꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯕꯅꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯃꯤꯟ ꯑꯃꯒꯤ ꯏꯟꯀ꯭ꯋꯥꯔꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯃꯊꯪ ꯀꯥꯔꯛꯇꯨꯅ ꯃꯃꯩꯊꯪꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯇꯦꯕꯜ ꯑꯁꯤ ꯌꯧꯔꯤꯕꯅꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡꯗ ꯚꯣꯇꯔ ꯑꯃꯠꯇ ꯆꯤꯊꯗꯅ Electoral ꯔꯣꯜꯗ ꯃꯃꯤꯡ ꯏꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯀꯦꯝꯄꯦꯟ ꯅꯣ ꯚꯣꯇꯔ ꯇꯨ ꯕꯤ ꯂꯦꯐ ꯕꯤꯍꯥꯏꯟ ꯍꯥꯏꯕ ꯑꯁꯤꯅ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯒꯅ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯑꯃꯠꯇ ꯈꯪꯗꯅ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯕ ꯃꯤꯑꯣꯏ ꯃꯃꯤꯡ ꯑꯁꯤ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯛꯄ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯑꯣꯟꯂꯥꯏꯟꯗ ꯑꯅꯧꯕ ꯚꯣꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯥꯞꯆꯤꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯛꯄ ꯑꯁꯤꯅ ꯀꯥꯡꯕꯨ ꯈꯔꯗꯗꯤ ꯃꯇꯣꯟ ꯊꯣꯛꯄ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯈꯪꯃꯤꯟꯅꯔꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯝꯗꯝ ꯑꯁꯤꯗꯁꯨ S.I.R ꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯥꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ S.I.R ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯄꯥꯏꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯑꯥꯏꯟ ꯀꯥꯏꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯉꯁꯤꯃꯛ ꯚꯣꯇꯔ ꯂꯤꯁꯇ ꯌꯥꯎꯔꯤꯕ ꯑꯁꯤ ꯃꯤꯇꯣꯞ ꯀꯌꯥ ꯑꯃꯁꯤ ꯈꯟꯗꯣꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯒꯅꯤ ꯃꯁꯤ ꯉꯥꯏꯃꯤꯟꯅꯔꯁꯤ